Meitei Tribe Union MMTU na date 14 June 2025 ta tholakpa press release amana hai Home Affairs na May 19 2025 da state amasung union territories da numit kuntrani gi manungda Bangladesh amadi Myanmar dagi law na yadana changlakpa mitopsing illegal immigrants bu tanthokkinaba akanba yathang thokrabasu Manipur gi PR government na thabak oina lokhatpagi mami tadri India gi atopa state sing maruoina Assam Arunachal Pradesh amadi Tripura da mitop sing khangdokpagi thabak kanna locally June 9 da Assam government na mitop chahum kuntra Immigration Expulsion Act 1950 sizinaduna tandokki haibagi phong saba pautari Manipur da illegal immigrants masing yamna lay haibasi miyam ni khangnaraba wafamni adubu hojik laiba PR government asina thabak amata lokhalaktabasi yamna laibak thibani Meitei Tribe Union MMTU na Manipur karamba illegal immigrants sing lay haibasi khangdokpaga loinana makoibu thunamak Manipur dagi tanthokkinabagi thabak lokhatpiu haiduna India government amadi Manipur government da ngarang June 13 da memorandum ama submit tawkhre haiba memorandum aduda 1971 gi Bangladesh War 1962-1988 amadi 2021 da Myanmar da thokiba military coup na maram oiraga Manipur da changsilakpa mitop sing matang da coup na neinabaga loinana thangkhang kaya da 398 km sangba Manipur Myanmar border da chensilakhiba mitop sing matang da wafam kaya panki